Hojik Tavirasi, Radio Lila, Yening Hullaba Kundo. Lila asi, Roop Ketan Theater, Thongjao ki artist singna, Sanabiba, Radio Lila ne. Lila iba, Thangjam Chaoba, Lila asibo takpi tambiriba, Elangbam Saratchandra. Lila putokpa, Sanjit Saikhom. Lila asi, Diamond Radio na putokchaba, Radio Lila ne. Tavirasi, Radio Lila, Yening Hullaba Kundo. Aina la iba sibu. Hare Krishna. La igi seba matam hik oida. Hare Krishna. Adubu. Kalai da leirona dukti. Ang dabadi ya dabani na. Swai da ngak da ngai ragi. Hai ma. Ibelei bia. Eigya. Nangdi ukong maya adu da kaidoriba. Lakagadi tok changlak pa yadabran hei nangmo. Swai sida su pam ngak tani do leiriba se. Nang si mai bema mi top tong ne hek matoi da koi belei. Eigya buzo hizo. Hare Krishna. Nange bhakti vyavahara sidani Bhagavan ibungona toru khudimak sanbiribado. Bhagavan su sanbiba oizage. Aduga Eigya na su sanbiba oizage. Nang khakta nai bema yabidabani do. Aigidi sanbirage naning na khatam na leijaro sirido ato. Eigya. Ayuki amuk numidang wairamgi amuk 노마다 아니라 각 당시에시 공공 하이나 토리 아니 옴락 징락을 로에라도 남기나 토기 하 이벨레비 아이게디 나니 하이게드라 나치 하이게드라 도라니도 마짜 마야 마마이몬도 신나람라가 브린다볼 프랍티 오이 크레도 마이레 혹죽디 눅아이 만드나 루크라 브라만 노이나 렐호레다나 영우 또 아다 이슈싱나 떠오리버시 영어 당시기 토리시 내 학당 싱비오 하이버부 꽁꽁꽁 하는 싱신나람라가 시나 크리버싱시 영우네 아도들 우리바디네 Eigya 하요 나나이 오이지가도 우리 배학세 브라몬 닝월 오역다버시다니 세기야 아두다니네 벨레비 아이기 프라나세 프록 싹나 캉리버세 마탕 마폭 락바디네 나나이 브라몬 닝월 오이나 폭세라게 Eigya 또다 이 벨레이 마탕 마폭가이두디 아이는 뭐라 우치 오이는 폭루버수 까나나 캉가노다 아이수 우시 아모모이나 핵 폭둥하이잖아 Eigya 하도 낭 락버부 거리기노 아이시 타박감마 쳤기 해나 또보니 아이 거리 따나세 하이바 Eigya 하요 아이기리 와따나 펌세 Eigya 나타나 까나 레이자데도 ngasi silse romdagi posai khara thunglagadaba leire masida lupa lising kunthra muktang Eigya no pai ma tawbiyudana laksari bani ayeng natrabasu hangchitumadi Eigya da tum bijarage Eigya gi ahangmalsu adum hapsage madudani ne Ebellei aina nangondda sauninglibase kaido birage Eigya yengo aigi namai senane leiribasi nang khaktana sijinnariba natra ngasi tara lokini ayeng adum pirani ayeng kullokini hangchit chathak sen khara haplaga adum pirani nangbu pidra haibani ne bizaribaduni bizaribaduni to masi phawbode nang bhap ta di haiba aigi leiriba paisa nangna adum sijinnaduna leiri aigi bakshi nangi damak oiduna leirabasida nangna prabhugi seba phangminnasi yadribase Ebellei nangi bhabsi tasu taman khidraba haibaduni daibema ho aigi budi yazarage Eigya bu brahmaningo natabi amana prabhugi sebari oheningli igaidana miyamna ngangnarakpado adagi isorda mi kanamatan hailei ka piraktabado Eigya bu pambibro amukta sakna pungning tawbi ko yare ado aida dum lepiro ado aidudani aibu nangna hekta ngamduna to ibase nang yai ko Ebellei loksing namadi songtha hek thadokdana mapairi haiba ha maduna nangna engonda sijinnaba kholaini ne ha paijo masigi khulai sibu dukan de yonduna aina paleirubra haiba yare Ebellei bebe chaning luba hogdong lamboibagi dasaduni ne khallaga sakna leijerage ai sakna hai aiko nangido bab amada chatkidore tu
ꯑꯁꯤꯗ ꯊꯥꯔꯤꯕ ꯐꯛꯁꯤꯗꯅꯦ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯝꯃꯨ ꯑꯩ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯂꯧꯊꯣꯛꯄꯤꯔꯨꯈꯤꯒꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗꯤ ꯏꯕꯦꯝꯃ ꯑꯩ ꯈꯛꯇꯅ ꯑꯔꯥꯟꯕ ꯍꯦꯛꯇ ꯃꯇꯥꯕ ꯉꯥꯡꯗ ꯉꯥꯡꯖꯒꯔ ꯈꯣꯏ ꯈꯣꯏ ꯏꯕꯦꯜꯂꯩ ꯁꯦ ꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯝꯃꯨ ꯑꯩꯁꯨ ꯊꯕꯛ ꯆꯠꯄ ꯑꯣꯏꯅ ꯊꯣꯔꯛꯂꯒꯦ ꯑꯩ ꯅꯪꯕꯨ ꯕꯖꯥꯔ ꯌꯧꯒꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯍꯣꯏ ꯑꯩꯒ꯭ꯌꯥ ꯄꯨꯟꯅ ꯍꯦꯛꯇ ꯆꯠꯃꯤꯟꯅꯈ꯭ꯔꯒ ꯂꯣꯏꯔꯦ ꯑꯩꯁꯨ ꯒꯣꯕꯤꯟꯗ ꯌꯧꯒꯗꯕꯅꯤ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯝꯃꯨ ꯐꯤꯁꯤꯃ ꯀꯣꯛ ꯍꯣꯡꯗꯣꯛꯑꯒ ꯂꯣꯏꯔꯦꯗ ꯆꯥꯅꯕ ꯄꯨꯖꯔꯛꯑꯦ ꯇꯦꯡꯀꯤ ꯃꯅꯨꯡꯗꯨꯗ ꯂꯩꯔꯕꯅꯤꯅ ꯑꯆꯥꯄꯣꯠꯁꯤꯗꯤ ꯆꯥꯕ ꯌꯥꯔꯔꯣꯏ ꯁꯤꯗ ꯑꯗꯨꯝ ꯊꯝꯃꯒꯦꯀꯣ ꯀꯣꯟꯅ ꯆꯥꯔꯣ ꯑꯩꯒꯤ ꯁꯔꯨꯛꯁꯤꯗꯤ ꯍꯥꯟꯅ ꯆꯥꯊꯣꯛꯂꯝꯂꯒꯦꯕ ꯆꯥꯕꯤꯌꯣ ꯉꯥꯏꯈꯣꯅꯦ ꯐꯖꯔꯦ ꯅꯪꯒꯤ ꯆꯥꯕꯗꯨ ꯍꯧꯗ꯭ꯔꯤꯉꯩꯗꯅꯦ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯤꯜꯇꯔ ꯃꯆꯤꯟꯗꯣ ꯃꯊꯛꯇ ꯂꯩꯔꯤꯕꯗꯣ ꯑꯝꯇ ꯂꯩꯊꯣꯛꯑꯝꯃꯨꯕ ꯑꯩ ꯏꯁꯤꯡ ꯐꯠꯇꯕꯁꯤꯡꯁꯦ ꯑꯝꯇ ꯊꯥꯗꯣꯔꯛꯀꯦꯕ ꯑꯁ ꯑꯩ ꯍꯩꯔꯣꯏꯗ ꯃꯁꯤ ꯅꯪ ꯑꯗꯨꯝ ꯇꯧꯔꯨ ꯂꯥꯛꯑꯣꯕ ꯑꯩ ꯍꯩꯔꯣꯏꯕ ꯑꯩꯅ ꯂꯩꯊꯣꯛꯑꯒ ꯊꯅꯝꯂꯕꯅꯦ ꯀꯣꯝꯂꯕꯅꯦ ꯅꯪꯕꯨ ꯃꯗꯨꯝꯇꯪꯗꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨꯗꯅ ꯑꯁ ꯌꯦꯠꯈ꯭ꯔꯄꯣꯠꯅꯤ ꯑꯣꯟꯊꯣꯛꯅꯁꯨ ꯀꯃꯥꯏꯅꯅꯣ ꯁꯤꯅ 이생 받다 보면 암시디야. 야래. 내토가 좀 탐모. 고치소 뭐 함대 야라로 이니 떠오리세. 시댁이 이생세 아파브로. 발딩기도로. 발딩기도 아파버네. 만ung도 카라파자나 생도 오목고 타박도 아니라 간다나 봐. 생자람게. 이마 사비. 하오. 파자나 생라바디냐. 이차게 잡고 짜나바 비사가 mama maya mama pibi do ini chasidi singo aidine nangbu ngai na asapo se sangong glass da lup tana amukta chakhige ko ngasi aba aina sauning lagtana aba loisallamdana kakhalakani koi ma sabi nang adu oregana chak haptre dana chara hinja taba chakti nangna thongdoba nati he akho mana thongdoba adu esu aina nene magi chak to hapuranu ꯑꯩꯈꯣꯏꯗ ꯍꯥꯞꯂꯦꯅ ꯍꯥꯏꯖꯤꯜꯂꯒ ꯑꯩꯈꯣꯏꯗꯁꯨ ꯍꯥꯞꯇ꯭ꯔꯦꯗꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯑꯩꯅ ꯆꯥꯕ ꯇꯥꯕ ꯍꯣꯏ ꯕꯨꯡꯉꯣ ꯑꯩꯗꯤ ꯏꯃꯥꯟꯅꯕꯤꯅ ꯆꯥꯛ ꯀꯧꯖꯔꯤꯕꯗꯣ ꯌꯨꯝꯗ ꯆꯥꯛ ꯍꯥꯞꯆꯗꯕꯗꯣ ꯆꯥꯛ ꯄꯤꯖꯔꯣꯏ ꯍꯥꯏꯔꯨꯕꯗꯒꯤ ꯊꯕꯛ ꯂꯣꯏꯁꯜꯂꯝꯗꯅ ꯀꯥꯈꯠꯂꯛꯂ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯍꯣ ꯄꯤꯖꯅꯤꯌꯦ ꯄꯤꯖꯅꯤ ꯆꯥꯛꯇꯁꯨ ꯅꯠꯇꯦꯁꯦ ꯇꯨ 상공 글라스 amaga bread ahawba mayam amaga thamduna ngasaidagi nangbu ngairibani nate thabaktubu loisillamlabro loirega kakhacharaklavadu adu oredi hurendi khoi maga pabungana nga thongba pijabadi soidre ai chajaroi hai so haibani daroji nangse maram yamo iko ekhoi mungi thaba ingkhang mayam ama daroji na loina honabi nangse ekhoi gidi mani matum nine ha maikone nangbu ngasaidagi saramdri baisibo kaidai zadoino nang ngairami bani punna jaminagena adu waradi sarasi lo sangom se dongini lausinbiro thakkadogu kijarene bebhardu daibo kibirunu kemta hapta bani nate thakpa kiragana ekhoini amumuk thakminarasiro 야래 시르주 시자라게 하윈 해 하이쇼 하이버니 파자레 난기 톱톱바 군나마디 야우리 karambai gunno harisibo 하이디 자 상곰 론바 데디 소야 파사나 탁나바 셈 사바 아스마시마디 온톡나 히크레 따루 따나나 셈 사바 하우르데바 말리 헥타 마 하우라미 마시마디 nangi isona pithorokpa gulla amani he Phajarei is aduna taba ataya to pai gungati amata yaudrobo haisibo yaurakpasu yai hojik nanga doctor tamlibasina karigumba nongmade soidina doctor ama oraklabadi madumbasu sauraba gunnama hapsilakadori banido oisu oyugo afaba miyamna pamnaba doctor do darosi aigi wari se amuk lep kisida darojit ki romda amuk onsinjarake aidi darojit ki damakta khanbada
yamna suwai ado amuk suwade wadabagi maramduna karigi darojiti losing chawi matik chai nipasu yamna thoi tamliba subject to the pugning changi marks wang na phangduna pass torok pangaktani darojit kisu arepa pandam amadi soidana leiramgani da sumi Phajarei pandam dilei pangthok ke khalak pami kupta maithi bagi maithi bangak to oi matam se larik tamlabasu tamliba class ge subject si tan oi ba yade subject si de yauriba masak sing si ge class masa maring mayam ama leiriba masi khangna bo hona bada larik paba tuition toba theory practical mayam asu san nangna su khangi duni paisa gi problem ngaktani aigi history amadi hojik oriba phibamdi nangna su khangli dana Phajarei aina koida bara lauraga ima isa leibani ima na mana masing matam gi pochei jiriba mamadi silchar romdagi lothok loksin tawraga hinglibani masida aigumba amana achauba thabakki exam gi damak sem sarubu ngamgani haibase khande Phajarei punchi ipaksida asom wangmagi torbana se lanthok pangam labadi sana ngakta leiba torbani adubu ipak si lanthok naba ison aigi damak hi amata su pibidre aigi hi leite Phajarei Rojit nangi du loisilabra ising la o hairasira kamdau sige ima tingki manung sibudi sengba loijare manungi phattaba amot pakhara se mapalomdal oina thadokisi masi pumloi loiraga thajela se ma hoi maduna pharani nangna phare haibaduna hek tawrasi phare nungaire nangna masima singtok pibase adudi nangna chaningba am hayo ima leiruge nga cha sa yen chaningbra ama hekta hayo ima da daroji aina nga saina haidra ngasidi insang hawba ma soidredana ma nangna nga hawai no maleraga thongkiba kari ngaton haiba sayen jaroi seba ngaton do oina hawai thrak ne kobi thamche manbi ne khamena sinbe wo hapchilaga nang launa thongloga amta sa seba ima ai thongge ba singju masu yahanse ikai thabiwo hawai matonwo chakwai shu yaw seba koima thabak shuriba minadi chaningbado haidri sudaba nangna mathel sembal loire ne bema as sidabu chaningdradi loire he natrane daroje as aidi hojik mapu khangsa chaning le he nangi mathelu Phajarei tu adune ba chaningane haiba ima nang bazar chaluro ai maroi mapang semlam lage ba adu ngai ko ne hojik ti ne ai university chatkani ba class le hore horel nungdang na sara se ba samputki mathel duna ai puthok lage du Phajarei nangbu namana bina kaino chakauri haibra kaino ma hai khigumna su hek takibudubu ho dudine nangna suriba thabak se loisinaba haijin ba nang sidiwa Masigi sini champra pambi sina karigino mana si tatlaga lei sina tin oi batai mani tin oi rani hida kapi rage leihau pambi si su pomba horakle makhong da napi macha khara hogalagi basi phoidat pige Dada monda onthokna nungaina ai leigi makhong singbiramida se nasal gi sa simasu mahaw amuktang yengbiu idana pujara iba ye za du su tanja hek chai da koi belei bia Dada kadai thakke hauni mahau sa dagi nang na lon ba cha se mahau legali nei kadai piro thakke se Dada ngasi se thabak am chalu sirain tawni adu da jene ni strike ni banni kaina hek tawbu sida sum khallaga leiram badigi gamla singsi da hauri ba hai lei singsina makoi gi makhong da hauri ba napi singse phoidat haningduna aingon da munna yengno leiuda aina nongai raktra duna sengge dana hek sengli bani Dada bu ai leigi maron ga su khangbiri wa oire ko
ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯔꯦ ꯇꯥꯗꯒꯤ ꯁꯨꯃꯥꯡꯁꯤꯗ ꯍꯩ ꯂꯩꯅ ꯄꯨꯝꯊꯟ ꯍꯦꯛ ꯊꯟꯅ ꯊꯥꯔꯤꯕꯁꯤꯡꯁꯤ ꯂꯩꯁꯤꯡ ꯑꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯐꯖꯕ ꯂꯩ ꯃꯌꯥꯝ ꯁꯥꯠꯂꯦ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡꯒꯥꯁꯦ ꯏꯅꯧ ꯍꯦꯛ ꯅꯧꯊꯣꯛꯏꯗ ꯇꯥꯗ ꯑꯗꯨꯅꯅꯤꯅꯦ ꯏꯕꯦꯜꯂꯩ ꯇꯥꯗ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯍꯩ ꯂꯩꯒ ꯄ꯭ꯔꯃꯥꯟ ꯇꯧꯅꯔꯤꯕꯁꯦ ꯍꯩꯔꯥꯡꯅ ꯅꯨꯄꯥ ꯂꯩꯔꯥꯡꯅ ꯅꯨꯄꯤ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯍꯥꯏꯗꯨꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕꯗ ꯁꯤꯖꯤꯟꯅꯔꯤꯕꯅꯤꯗꯣ ꯇꯥꯗ ꯑꯦ ꯃꯣꯏ ꯕꯕꯥꯒꯤ ꯆꯥꯗꯤ ꯏꯆꯦ ꯏꯕꯦꯜꯂꯩꯅ ꯄꯤꯔꯒ ꯊꯛꯇꯨꯅ ꯂꯩꯔꯦꯅ ꯏꯁ ꯃꯈꯣꯏꯅꯤ ꯅꯣꯛꯈꯦꯗꯨꯅ ꯋꯥꯔꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯤꯕꯅꯣꯁꯦ ꯏꯁ ꯑꯩꯅ ꯈꯔ ꯆꯤꯡꯅꯔꯤꯕꯁꯤ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯆꯨꯝꯂꯛꯀꯗꯧꯔꯦꯅ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯁꯣꯝꯗꯅ ꯏꯆꯥꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯥꯒ ꯑꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧꯃꯛꯅꯦ ꯆꯤꯡꯅꯅꯤꯡꯉꯥꯏ ꯉꯥꯛꯇ आई चेक्सिन्दबा यादे हेलो दीदी गोलारको से उपरोक्त संघ एवं नारकेलेर बेग संपर्क के पिस्तरितो तथा प्रदान करून हाँ हाँ आपनी का कोण तादेर पथाबेन हाँ कोण जनबाहोने आपनी की एकता आगे पथाते पड़ेन हाँ ठीक है तारपर अपना राशिर हिसाब शेष करे आमाके जनाबेन एवं आमी अपनाके तका पथाबो नंगिदी फोन की मथौनिदो दादा फोन दुना नंगी करबानी हाइबा सुमी दादा फै होनो बाबा चासिबो मंगोलदा थमलसिरा अदुदा पुरौरा हैमा चादी थक्लबनी ने ngasiदी चा अनिरक थकिबा तारी होय थमो लागे बिलेबिया दादा नंगी गिलासी से लेहोरे है ओय दादा आई युंगी चा मुक थौकिबा तारी होय आई दी फनबु नुंगाइरी ताबदा मानो फोन द वारी सानबसे बंगाली मरोंदी फजना खंगलबा जानी है बिलेसी आजिरी कसारा सोमददी बंगाली ngakdaniना खंगदे यादबा खंगबा ताबनी कैनो मीगिदी मचानी कंगलुपनीदना कैनो नंगना जात बिजात कायना मुक तौरीदना इसे बेलैना फोन दा बंगाली लोन दा वरी सानबसिदा बाबाने यामना नुंगाई हाइबदाइनिया अदुदा हाइजाबनी बाबा हाइसु हाइबनी मखोय असुमदगी लाकबसी मंत्र चंद्र याम हाइनाबनीको खरासु सेक्शन बिबा फै नचा नुपी असिसुने इबुंगो रोजिकी मनाक्ता लैनिंगबा ओइना तौई आई हाइदिसिनीको हाइफम खंगदे खल्लुरगा खोइदौसे यामना साउनिंगी आइसु खल्लिबनी नंगी थमोय नुंग अदुदा अदुगुंबा अरानबा मियेंग अमा येंगली हाइबसे रिबिका चुमना खनबा तम पेथोकपा खरा तमु येंगु मामा मचाना मफम मसिदा का भरादा लैरगा कारबार तौजरगा मचा नुपा असिबु एमए तमंजरिबसि नुंसिद्रो अवा मचा लेमना मांगदे हाइबनी नोंमा नत्रगा नोंमदि रोजित से माइ पाकपा नुपा मचा अमा सोयदन ओइरकनी नचा नुपी से हौजिक डॉक्टर तमलिबनी नंगी अदुम वाखलदो नचा नुपीदो ममी ताहनगनु वाखल होंखिबा याइको इबुंगो इमुंगदगी पान यावबो बोरादो मपानदा मुक्ता थांदोरो पानदुगा लफोय बोरा सिमगा इमा बाजारदा मुक्ता थिलुगे रिक्शोजु लाओ हाइख्रबनी लानी हेलो प्रिया नंग कायदा लैगे सिंजमैदा ओइरदिने तागेसोगी दुकानदगी पैसा खरा लौरकेरो होय लुपा 2,400 खक्तनी पीरअनी लौररो अदुम हाइबने होय अदुगी इसे राधेदो मागिदसु संगरकेरो मागिना कमदौरिबनो हाइबेतंग हंगबिरो होय थमले अइसु बाजारदा लेरमगे थम्मेको अस लुंखरा बोने बोरा सेसु रिक्शोदा पुगदर ब्रेमा रिक्शो लानी माला आदिने नखोइनी थांगन मिनो रिक्शोदी लाकपु लाए इबुंगो चंगलो लाओ येंगोय इबेमा फजरैदो अखोइसिदा चाकसासे हाइखिबने होरे नुमिदांदो इमाने कैथेनदगी ngaदो लेरक्लगे थोंबसु इमाने हेक थोंलरगे नंग युमदगी चाथोकलंगनुको होइमा अदु आई कैसाम पाता इमानबा मदि उनरुगेन खलिबा कुइबुदी कुइरकदबा नतेदा कुइरकनु इबुंगो से इसानुपागना खोइनी बोरासे थांगतमिनो चटनबा तौसी बाजारदा ngaइदुना लेरबने आइबु चटलसी इबुंगो इमा चले
ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯀꯔꯕꯥꯔꯁꯤꯗꯤ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯐꯪꯖꯗꯕꯅꯤ ꯏꯃꯥꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕꯁꯦ ꯃꯆꯥ ꯑꯩꯒꯤꯗꯃꯛꯇꯅꯤꯀꯣ ꯃꯁꯤꯒꯤ ꯈꯜꯂꯨꯔꯒ ꯑꯩ ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯗꯦ 이마기 라면 싱내나봐 깐나 호나봐 따바니 다로지 나 탄데도 민나시다 그이더라미노바 미나고 아솜다 콤디 이마 사비 라이드나 호 락자리에 아식바도 투가이루게나 라이바 아 투가이비레로 해영들이 우고 팡너로이도 아두나부 페나 잉호라게나 라이바니 이마 satkibugi tanjasimudi sapsana khangidana ngasai lumma leiruine khangabo nungbu nungsine nungsibra na tawduda haibanida ai isadi nungsiba nataba itawsida na tawduda nasasu dum yawredana phei nungsibirido ado bazar dong to jatminarusiba bazar da di kaidoba pot ani khak leirusirana khanba pot ani khakta ani khaktang amana aigi aduga amana ne darojit ki fruit ama aigi fruit aisu fruit ama di leiramge na khalliba leibinu aigi fruit ama lerisi yone lit paga ngamdana leibani ko nangna ki fruit leibida mika adana ko mana ka khangthabadi wa thunani ko leibirangonu ko Phajarei leiramdaba yarui aina khalliba fruit ma chusidine nangonde am pakchagadaba machuneba nangi meyam ama leirasu aina pamjaba machu simadi nang sulit pa yaina aduga ne ima khoina khangning khangjasan mathau taba matam lakani da Phajarei ima khoina nangi da mak honari mayam se simadi nang karimta khangdabo khangi aduga siga mari kem leina deba pharese yarese nanga ngana base mara yena bade ekta matarai Maregi wakak sunati daroji sigumba rona thup khara sidi ai isagi hak leizaina yare nangi MBBS ki course tamni beduma loshuluro mai pakpo uyu ko Phajarei ho pibiri ba bordo phangbo izage ado ai loshulurage ngahak jatminaru seba ko ai chale on thokpani da Phajarei gi wakalse maagi thamoinung da lotlaga thamba thamoinunggi arepa aronba wakhal lamadi lei madumak aigi thamoinungda thamliba aina mabu nungsibagi iselsiga chap manadun leinari ma aigi chimbal sina phongdoknaba ngamdrabasu ma aigi thamoi aninadi asum khangnari masina kadomda amuk purakadoriba mahakkidi mapa su department amagi director oirambadagi pension saribani aduga mama su college ki lecturer oiramibani achouba imungni maran matum matik chana leiba awangba thakki gamlada satpi leirangni Phajarei aduga aina oiribe pibamsina kamdouba Hare Krishna hakchang asi onthokna sok thakre boroi pambi sigi makong sida ngayak tang pothadun hangchit langkide inkreda boroi makong se matam do ningsing lei ai khoi gi pabung na thabiramba haipa leipan ngak tani mandir lai sangya koibada horiba se Isai susinga yantat pidrabadi tungi mirol kaya ge haktak thau hoduna lehoragani Hare Krishna Hare Eigya hai ma khangine he hingsabi ngasi se khongna soi phobudum sumsa thoklubani halakpad haksanga soma onthokna su soba isha sisu isok hek sok theidoi Ebellei haduga Ukong swayda ngayakdang pothaduna leirambanida nangdi ngasisibu onthok na kino uida ko Ebellei nangsiye kethoraklabadi adum maphajabajani ko
फजदे गाती आई हाइरो हे बेलै बाजार द मियाम न उबददी आई बु फजै गाइदना कनामतन सु हाइबिरक्ते आई खोय ग्या खक्तने आई बु फजै गाइना थागत पिरिबसे आई ग्यान थागत पिबगी आइनो अमुनबा पुजरे इए नुमाइरे तको हरे कृष्ण हौजी खरा जाबिरो अदुगा खरा मन फ्रीज मनुंग थम्बिरगा खोना मुक जाबिरो से केजी अमा लेरकपने बेलै बे आइग्या नंगना आइबु नुंसिबिरबा सुम आइगी इसा इमौसिंगना कनुंसिबिरबदी आइसी मतम सांगना पुंसी नुंसांगना हिंगदबो हिमनिंगिदो हाय नंगना लाक्लिबसिबु करी हाइनिंगबगेने आइग्यादा हायो आइग्या हायो इसा नुपागी फॉर्म फिलअप किने हाइब्रा करिनो लुपा लिसिंग तरा दंग पियुने लाइने लिसिंग तरा आइंगोंददी नाता यमा साद्रिबा अदुना आइग्यागी मनाक्ता हाइजबा लाइने तो मधु ओइरमलनी हेदो आई ngसाइना खंगनबनी दो बेले नंगना लाक्लिबसी आइबु नुंसिबगी गाती नतेने अतो पैसाबु नुंसिबगी ओइरिनी हाइब नत्रो पैसादगी बुदी आइग्याने हेना नुंसिये अदुदा कैदोरबा हिंगबसीदा पैसासो अमुक दरकार ओइर इनिदो यारे खंगजरे बेमा ngaiko बेले नंगना गोजेन खोइसिदा लेरक्लिबसी सही फनदी यामलमलनी दो यामले ग्या हदो गोजेन सु डायरेक्टर ओइरमबदगी पेंशन फंगले अदुगा मागी नुपी रेबिका सु कॉलेज की ओजानी पैसा न थमफम हेक लेतम मखै लेरिबा नंगना नोंगो फादो कादी मखोइदगी पैसा हंगदो खंजिन गादी तौरुदब्रो तौदेदा ग्या ओहो मखोइगा इगा लेनरिबसिदी फिबम अममनुदा ओ ता गोजेंदी याम फै अदुगा रेबिका दी मवोंग अमने मागी वाखल असि नापल लम यावे चुम्मी पैसा पाइबगिर करिनो मवोंग अमने आई इसा साना देदा हा चुम्मी साना रोय मसी फिबम अमगी नुपीनी मसी कैरोइ लेकाइगे सु कया तोरो खोंदाना देदो सरनी अमा इतोक इदा रेबिका दो ता गोजेन गई खोइनी मरक तो वरी सानबा वरी दुसो इसम संबा अदुबु रेबिका ना लान हेक्ट खल्ले ओ आइदी मागी मतौदो नोकनिंग बामसु फोइबनी सुमिने मागी सी कलक खंबन बगासु याउजरीबनी को खंदोक जदुना तुमिन मतौदु हिंगलिबने ग्या हेग्या आई इपुरोइबे लाई ओइखरबसु ngasi phawbadana ta oidabli chat sajat nupa na hagi wakhal lana satkiba leite Ebellei satki haina su khande chatsu chatloi phidam ningai oirabi nupi amagi asengba punsi do ai lengdana thamgani aigya summe Ebellei madumak ngakna satpa ngambo yuko madumakna nangna toru ba thabak khudingmak mai pakpa oigadori bani ko adu मचानुपी अमा डॉक्टर तम्मी हाइब्रा ngasi nongmani ni sidi ude hey mabu chatkharo chatkhre gya madu masu masanupi du aigi sanupa ga mari leina re dana lan het khali bani isa singdi samna mabung malchal dongna loina jabani madu da rebika gi brandi prok sakli bai gya odok panupi haibaduni Rebika na khoise makhoigi bharada laibiki mathakta yamna hanthana su khali aduki su mathakta ai khoina ga kasarom dagi oire doi kya is yamna hanthana yengkhrboni da madu makhan ba ya bola mala ye gam ta bai ki hello ramdas गाड़ी लोड कोरासेस हाँ आपने की आज राते इम्फाल पहुंचे परेन आपने अमार पठानोता का पेशेंट ठीक असे बंगाली मरकता होरकपनिना नंगदे बेंगोली मरोंदी फजना खंगलेनेना हा हदु हबजे नंगना हाइखिबदुबु करी हाइरिबनो असोमदगी थारकदब पोजै सिंदो गाड़ी लोड तौबा लोइरब्रा ngasi numidang इम्फाल दा थुंगलगद्रा पैसा थाखिबदु फंगलब्रा सी खक्तनी दा या मधु कादी आई खोइना खंगब नत्रेदा इहे हाय कइनो नसानुपा एमए तमलिबसिबु
ꯂꯣꯏꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦꯅꯦ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯅ ꯂꯣꯏꯔꯦꯗꯤ ꯍꯥꯏ ꯃꯁꯤꯅ ꯂꯣꯏꯔꯒ ꯀꯔꯤꯅꯣ ꯃꯈꯥ ꯇꯝꯊꯒꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ पैसा याम संगिने क्या फै संजसनु सोइदन माइ पालकनिने नसानु पासी बुद्धि लोकसिंग लैन उइ ज्ञान ताइने हे बेलेबि करम थोलगदबनो खंग्रेदा क्या आइने इमुंग चंगलुखिगे नंगी पैसा दो पुथोरगलगे है कदाय नंगी हैनौदो है इमुंग थमलमलगे है नंगा तंग लेरमुको फने क्या Hello, Phajarei. Nungairi bro darosi. Nungairi. Nangbu exam kam dauki. Nungai ki benatro. Nungai ki hai batai. Kai nu hai batai hai sibu. Nungai ki ko hai lore. Practical su lore benatro. Loire. Exam manung daga di ngahak tang phau matam kai thok laga. Exam kam dauri kai naga hangbirak pa ponati. Exam khak ta sunati. Phone se aina tawdriba makai mata su tarakte tawhena su khandaba jani da asigi thawaina ka warau leremidana nahakna tamlibado handaki sahi sina aroiba sahi khwaidagi lusulakpa tanja maduda aina phone da tawraktaba ko nathauda puning changkhiroi khanba hoi bungo achumbaga saranu khangjare ado daroje paw matamura tamune kari paw ado bro exam loirakpagi nungaiba phungdokpa oina ekhoi satra mayam ama external excursion ama Kashmir amadi Simla da chatkadauriye adudi samna nungairaba mafam ngakne Kashmir gi Sonamarg Gulmarg Simla gi Manali maming leiraba mafam ngakne yam nungaini na khoi khongchattu darojiti yam khangina chatpiru bro haisibo chatpabudi chaludri adudi kamain khangiba tahaba ki wanida yam phai ado exam loiraba natro oh loikre makhati kamdauba madumadi khangdrida thabak ki exam kai no khra yengsinla sira su khalli oh yam phai adudi mai pak poi biu ado daroji imanabi malai ai thammagi kona torage ko ai thamme thamkrene wahai amani da su hek phungtokpa namhaudeda hoida mafam matamna pujarakpa haibiduni Bema Ebellei Dada Rojit na taha chakre ai maga mukta phaminaraga magi thabak ki maramda wari khara sana ningbanine tanja hek chahodeda Dada mamana basinga parikhyal warpagine Saksana runi haiduna zatkre tada morasi da pambi yare aina suna nangonda khangal lodre oh yare kona khanara baiduni nangsu kharadi khangawro eramage aina puramba department adugi thabak khara lawgadori oi maduda masu laibok yenghosira haige dana khanba tada thabak sigi mari makhong dugudi aina loina sinbigeda hawjikti hana dona thabak se pak he koruptredo oine tada aduna tanja phanglinge sida yengbana di phari brai dana id khallibani ne beledia tada na takpiri bado aikhoi gidi laibak anthokna phakraba adubu tada aikhoi iset ki thabak sidi aikhoi tik ipasa da basida ngamgani bu thajade da tada matam mamada aina director oina puram kiba matam duda tada law kiba thabak singdo masa gi merik ta khan kiba ngaktani corruption haibado pamde ai tawsu tawrukte tada gumba so sang singdo aujiki matam da su yaudi bazani miwai kharana lana tawraga mipum mayam amabulana uhunba gumbani ka manung se nu khedna wari sanari basibu moi ba gai se bele gi natrane is kamai ni side ai phalang maya se lum ga amta taru khige tada banana sik thaksi semjara kina sir thaksi puksi ingado mali shamo lapoi ga yubi ga di nakutta thoklabani na komle watre ne ha yubi su sem komla su hapla ga semjara ka dori bani tada
이사 누빠나 땀비두나네 셈 사바지 카라카라 해제래. 그만 똥시대. 이자 누피 레이라버디 아두군버도 까이까이노 빵셈셈이. 어이. 이자 누피 자크라버디 리비카 코이나가디 마두 셈 사바이 와디 레이버자나 테벨레. 이씨 까이네게시디 아이가 저 혼두나 강내다나. 로이레다나 로이레. 시기 탑 용을 레이나라봐. 파이파이 강간이다나. 아이나 까이도 뭔가디 하베도 잉나바 따레다나. 그래다 하레 크리스타 히스 닝탐 타시다 헌톡네 잉크레 이루저로버시리 마시노 오이레 이샤이 슈싱나 육시다 라이게 세바따우 하이바 맞다 야드리버세 파이 하이슈 아이는 암마마카이디 히붕오기 세바따우 키와 하이브도 따리 까나노 하이 히벨레이 하이 까리노 나마나 사나 이웅안타 시달라이 이버시디야 하이 까이도노바 야오로바게 Eigya. 하요 나 수누빠가 이코이니 Eigya보 목당 우나자롱게드나 락서리 베게. 호호호호 나마나 사디 까다이 삿나다우리 브라이비에마 라이기 세바부 로비라 브로이게. 로에레 닝탐 타기 마탐시다 이루저라가 라이기 세바 팡부 시리기만 웅아이 시디 슈이붕어 거리기다 빠라만 떠오르니 아이가 이뻐. 이승나 사바나 루자비아드로. 아잉버시디 양 남니고. 아잉버시나 루저라가 이몬시 생제이도 이쁘기 닝템 락서스누 깔렌 까야 닝탐 타 까야 방저근이 이붕어 마기 세바디 아이기야 이쁘나 ngâm 카이 호나 기가도리바니네 아이가 이뻐. 하이 나이코 나마나 사부 까다이 삿루게 하이버노 Eigya. 하이 아이코이 마팜마시 타독라가 이음롬다 삿바타레 Eigya. 그리 하이베이 벨헤이 마람 마두나 Eigya보 목당 이마이사노 구름자게드나 락서바네. 그리 아이가 이뻐. 이음 하이버디 까사르다 Eigya. 이시 하이 까리기노 나코이니 투투나 삿가도리바디 하이 아다디 까리 타박 레이바 토이독바 타박부디 레이테. 이붕어수 పరిఖ్యా 로이라바니나 아다 레이라가 마나 호나자닝바 타박 인캉기 పరిఖ్యా부 오이로 아타이부 오이로 아다 좀 호나자르서노. 호호호호 아이수 임팔다 아이기 카르바시기다막다디 ඛꯪ나바 굿파 마야마 마 레이라바니나 아솜다기 오이나 아이나 타락라기나 칼라바 Eigya. 하이 나티니 이벨레이 낭무나 한와이까디 스와이시데인 콜마치에트마 레이라가 레이라니까 하이버도 아이나 따키다 호이. 나이 코데이 벨레이 낭기나 또시 마농도와 아마 레이버도나 헥도이네 Eigya. 아이 바파 메이타 따데 마이익 생나 이가다 땀무 까리 그도야왜 하요 Eigya. 아이수 컨저럼바니 마팜마시데 레이라시라드나 아두보 아솜다수 이사기 마빨 마쿠라싱도수 우나키다비 양 꾸이레 pat launa hek tatna basu yada banina sumi madugi su khalai aduga aisu ziri bam de lehori ba ipam da su ibung ipam maya mam lehori makoi do una khida bi yam kuire makoi basu nuksiri hey sumi nangsi jiribam ningoniko nangna haiki ai hu hobu kaudri haduga kasargi ranipurda ongbunine mani Eigya 하두보 이벨레이 나코이나 마팜마시다 레이르티바시 사히 마리 망아디 오이람라가니도 Eigya 낭기 아레이 레이타 따톡따신 칸나미나두나 레이르클라바니나 하두보 마시나 코이니 캉캉하우드나 짤라니 하이바시다 Eigya 아이가기 타모이시다 누아이타바 파오이네 해야도 Eigya 낭 까리구마 고호타나 아마디 소이드나 톡람라가니 아이 요아클라시나 야닝데 낭 시행나 아묵드디 땀 nang minam ganun Eigya nang gimay thong da karinguma minamba magi mamita ne hayo kaido ba yawi Ebellei Eigya hayo kaido ba yawi wapamsi hayo ne Ebellei Eigya haidu lakadrane 아이가 이쁘디. hayo shuining them 에코이기 어와 누가이. 뿌는 뭐 북항비 우비리바. 마팜 마시기 과이드기 복실 싸우르바 미윈. 잉비위마.
laisang mandir sida ngan thoiriba Bhagavan Sri Krishna Prabhu maki sayon oina ai khoi gidamak onbirak labani ni ma ipugi nimtheng nasa aina ngasi mafam masida ihai sing tamba phangjari base ma ai ga ipugi chawr ba mateng phangjari bani nei ma ipugi nimtheng ngasi ima isana thangdok kodoriba khungthang sigi marumda ai ga ipu da su khangan biu nei ma maduni ne ipuna taning libase tamu Ebellei amutta chithadana ingonda tamu Eigya hayo maite ye khoigi ipa ipugi horukpham oiriba iramda Manipur sida mu halaktuna leise basi pamjarubani adunani Eigya mafam asida leijaragi haina khansaduna ima hais alak sekhibani Ebellei adu Eigya mafam asida leiram liba mi hoi karanadi aikhoi maselgi maraktasu mapan gilam da leiriba maitei aikhoi maitei jati nataba mitop oina khanbiba mi hoi kaya su yauram lei masige kalubada ai mafam asida leiba pamkhithabani ne Eigya kapkanu ne Ebellei paudo Eigya da marik sumna muktadi tamu mi hoi singadugi manungda khwaidagi maru oiribadi kana atai kana suna hayo kana hojik ima isana saidang laga sangjap loduna leirib imong simakna ima isabu kaya hadalana lobiram Gojen gi mungmakna makoina dumna khalongani haibadi ai nongmat asu khalode na hanongma kari aina makoigi de lapoi pigi sanglubada Rebika ga ta Gojenga aroiba thaduna khana seinaram hayo kari haina khanariba makoina khanaram libado ima isagi maramdani Yaroye Rebika nangi wakhaldu lana dum khalabadi madu natay amni charoi ko Kaidawagi natay charoi dagi tumina laithopadi ai sungong ngamloi natti moi babana kari amata khangbida ubidana lairibagi wakhaldu ne aina khoidak na sauningliba yengbiu macha nupa Rojit ka isa nupi Phajarei ka nungsinare asetpa phire ama letnare adudagi mama ajina moi ba da kesinbeo nauthabago is pizza bithana ga marolama moi ba se mama Ebellei ki pisum laiwana pungsum khrabane sumkhraba aigi mise yengbada narabane nakongse taningdabana phullaba madu nangi aranbu wakhani Rebika nang thaina dagi nangi na sadu da maram isa sadana kalak khamban chawba amadi adum mayauri madu nang khra thadu ko Ebellei na aibu mabung amoina chamcham na khalli matam machu kuina leijarak labasi dabu handak itu thuna makhoibu chalo wa leiranu haida haigadur bisu karamba mawong dano ba babana haiba ngamloi masimakti ai hekta haijage sigi wasi to osimoi baba isa nupi se aigi imanabi college gi principal oirambi Rajeshwari do magi macha nupa MCS hojingna STO oina puri baduga yamna thuna luhongna ba engagement taw khorabani ko Rebika nangi ate wafam du tongana thamkhraga nangi wakhalu de Ebellei bu Assam kasadagi lakpini haibdo mahak maitei Bangladesh te leiba maitei singsu Assam gi maitei singsu iramdam Manipur maitei ga chamane makhoi ekoi maitei jati ngaktani ne hey nang college gi lecture oiram libani nang maknabu aduk chawkhattabu wakhan nate nang sibu karamba nupino pare sima thamage to engagement du na cha nupina yarabra na cha gi wasu tadringai da mama nang hey nang mawong taroi ko kaidawbagi yaroi dage yabu yarak labdi phaine nangi kumai yengba tare dana yengbiu moi badi Rojit mama macha na aikhoi gi yumdagi chathi ge daure khalubada wakhaldo nungai pham thokpiram la roye maram madun wafamchi yaubi ningdraba natro adudi Rebika na khoida satlo na hairaklabra man hairaklani khanduna aina hana Rebika da aikhoi sitlage asumda ahlaman singna la o hairakle haiduna haikya madi irujaningbaga thongra tekpaga chap mana khreni namana sa satluro adugai pugi nimtheng yengoi
Namana ningjaba khanjabado isui bungona maraibak phabami oiduna tabak in khang kam tawraklabadi mafam masida in kholama leiraga makhoi mamangda lena duna nungai ne hingadabani ko ai pu phare marakta ipusu pau phorke aishu nakhoi angam mateng soidana pangakani ko adudi Eigya aina Eigya gi pigida lupa lising tarado si paisa si logi ho Eigya yare Ebellei nate ai pu kurumjari ai khoi muk chacharu ki Hare Krishna Mangolo yoi pugi ning them hot na zeru bu khuding mak mai pa po yuko aduga Ebellei Eigya se paisa se namana sana satkhiwada mateng oiru nate Eigya loksinjaro bibi gan Eigya Eigya na tum lobi ho mado ai yamna nungai horaroi ni Ebellei matam leiba khibikta aina namana sakida khannun lakhibani adubo hayengdagidi nakoi uba phangnaroi namana sana nungsi jaraba iram namasida leijaba phanglaba oira khoko Ebellei chalo paisa do paisinjaro pau toina phauna sikoi pogi nim them hoi ai pu adudi Eigya amuk chasaru ki chalo Darozi nangi thamoy se yamna kalli nangna thamoy adumna kankhraga aigi wakhal se pothapam khangdan leiri base nang pelaba natra aigi phone sida yauriba marol tho yadraba nangi saktam se yengjaraga lenjaba natana aigi upay atay amata leitene Darozi Karino nang phone chalhandriba punchi chuppagi oina aibu udana balo lagi khallabro aigi ral sibu karino khummo amukta khummo aigi ral sibu karino Darozi imana silliba aigi luhungbagi engage tawribasi isane yadi he Darozi imagi ka helaba thawung singda nakhoina mafam se thadok tu na chatlabasu nang nadi aibu waru fam thokte na namit khudingi nakhoina leram liba ka sibu yenglaga lenjari bane matamamada nang na inakta leiri gai punshigi oina sum nengdana leirada boy khallu phongdok dingba thamoy ya singba kaya amasu phongdok pangam haudi Darozi atubu amaksu khale nangi aigi icham na mabung machalama oina leiminaram labasu thamoy nungda jenari phongdok na bangam khidraba ichel dugi biography ama nangna thengna ba thagatlasira bema nangbu hospital da duty tawraga halae ka du da adum hipsinduna leire kari no khara cha thakladi pharoidrane nangna ayama matamda phamung da khara haikhong leikhong da khara nungchuk nungjana na dum leire nangna adumna tawraga mama sune leifam chafam khangdrabani mama isagi mafam da maithire Imanabi Rajeshwari ge macha nupa do Guwahati gi maitai nupi amaga court marriage tawduna leiram isana yadaba thabak mama na siluba mama icha gi mafamda mama maithire ne ima gi bema isana pamjaba lambida dum chacharu mama ayet pamata pira roi ko ima gi bema ima na siluri ba aigi luhungbagi wafamdo soiraktabaga ngasi nachagi thamoy nungda chagdiba mairi siga mari amata leinadi ima
ai ima bu waro balai jati luhong daba ai kari su khande dai ma adudi nangi thamoi nungda sak liba mairi do kari gi damangno ibema nangi awahaba polum ama puraga leibado madugi marhamduni mama na khangning liba masigi maram mama yam chauna leiye ima maram do mama su khangi hayudana iral kari su leijada bai asuk lumba polum mama it kok thakta thongat piram lag mahak mangkre uba phanglaroi mangkre ai ki thamoi gilan iralama masine na chagni ba mairi sema Rojit Bema lao sang laga hekte hanglura singa sidi biang si mi khra di chin bal mali sarai khoi mukta changjara ke yani sangbiro haima Rojit ibungo Rojit natro mani ma krino tha jadana ba sida thajadre bidi nangni ni bungo mama de haraw bana loire asukui ba matam si nangdi nawa na paw amata su khanghalak ta baduda ai khoi di tumba chaba khangda ba makai onthok na wana leiru redana thifam hangbam su khangda adagi nangi phone su chathan khidre do isona theno tamram ledana side mama Phajarei phammo karigino yai haina dogumna uridi phammo sa su thaksi ai cha kaujage cha ahunga sana ba kharaga pubiro uga khathuna tada nakhoi imadi ahada le horabra nangna kadai da leibano ai hajige mama ai matam khara silsar gi college samada part time gi oja hoina thabak pujarmi manung bank exam se thaki bani laibak phaba haigadra exam se mai palaki matam khara su ai guwahati de posting lai jarure adubu handak imphal sida muk laki bani mama no mana khoi gi da ai laki nakhoi imaga unaragi mama ne hauji khakta yamna ningam laktri nakhoi gi puksel asuk sengna samna leirangwani haibadu mama na khanglu dabana kaya da lana lorurabano mama nangna kasardagi maitei ama oina iramdam Manipur sida aikhoi ge punna nungsi sana na leiningbagi wafamdu aina kaya da phattana lorurabano ibungo mama nakhoi gi mafamda yam lankhre mama bu warugano ko ima mafam se office ni mafam jati to mama aikhoi kari su khan kibelai da mama su ningam da thone leibiruno phare makha ta wari kaya ama nongma sakle na mai nu kaujarage aduda makha ta na sanarasi phare maduni hena phare nang su thabak chilibani na thau tawjaro bema mama ne paisa khara loktholuki bank sida laklingai sida kadai nangi che chang chingdo putholaga kari no tanaro mungo mama counter da paisa khara loktholuki mama tholage ko phani mama Phajarei nangi che chang hai babu karino ai ge account se exist bank ta leibani adubu SBI sida transfer tawge haibagi matang ni sir sar hai ba kauda yaribra mafam sida bo chumine nang su hospital ama da leram laba aina su nangonda doctor haina kauni ko chume yare ai yana bo honarage masina masi wari Phajarei hojikpu kamdauri hospital amada puriba kuire ko I pauga phawna kidaba private hospital amada leiri government kisu oina baba na hodari yam fai pau phawna na ba phone di sarna blog list ta thamjin bi khiba natra darusi asukui ba matam se ai ki thamoi sina kaya ki matik wana khanglakibano haibado Phajarei nangi thamoi dadi karisu khandana leithokpa ngami ko Phajarei nang yam patte ai ki thamoi na
ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯔꯧꯈꯤꯕꯅꯦ ꯐꯖꯔꯦ ꯑꯩ ꯈꯪꯉꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯑꯊꯦꯟꯕ ꯋꯥꯈꯜꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯣ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯇꯥꯔꯕꯁꯨ ꯗꯥꯔꯣꯖꯤꯠꯅꯗꯤ ꯑꯩꯕꯨ ꯋꯥꯔꯧꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯈꯜꯂꯤ ꯐꯖꯔꯦ ꯑꯩꯒꯤ ꯏꯐꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔꯗꯪ ꯐꯣꯡꯗꯣꯛꯄꯤꯔꯝꯂꯕꯗꯤ ꯑꯩꯒꯤꯁꯨ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯅꯕꯒꯤ ꯇꯟꯖꯥ ꯑꯗꯨ ꯐꯪꯖꯔꯝꯒꯗꯕꯅꯤ ꯐꯖꯔꯦ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯅꯥꯊꯩꯕꯤꯔꯝꯂꯒ ꯏꯃꯥꯒꯤ ꯑꯁꯥꯎꯕꯗ ꯑꯩꯕꯨꯁꯨ ꯌꯥꯎꯍꯟꯕꯤꯕꯗꯨꯅ ꯑꯩꯉꯣꯟꯗꯗꯤ ꯀꯌꯥꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯖꯈꯤꯕ ꯆꯨꯝꯃꯤ ꯃꯇꯝꯗꯣ ꯑꯩꯁꯨ ꯊꯃꯣꯏꯁꯦ ꯈꯔꯗꯤ ꯀꯟꯈꯤꯕ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯗ ꯅꯈꯣꯏ ꯃꯃꯥꯅ ꯅꯪꯒꯤꯗꯃꯛ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯗꯨꯗ ꯑꯀꯥꯏꯕ ꯑꯃꯨꯛ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯈꯟꯈꯤ ꯑꯩꯁꯨ ꯅꯪꯒꯤꯗꯃꯛ ꯈꯟꯈꯤꯗꯕꯃꯛꯇꯤ ꯅꯠꯇꯦ ꯐꯖꯔꯦ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯗꯨꯅ ꯈꯥ ꯆꯤꯛꯇꯨꯅ ꯑꯆꯦꯠꯄ ꯋꯥꯁꯛ ꯑꯃꯒ ꯂꯣꯏꯅꯅ ꯈꯣꯡꯊꯥꯡꯁꯦ ꯊꯥꯡꯖꯤꯟꯈꯤꯕꯅꯤ ꯑꯗꯣ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯤ ꯀꯝꯗꯧꯈ꯭ꯔꯦ ꯃꯗꯣ ꯑꯩꯅꯁꯨ ꯌꯥꯗꯦ ꯑꯗꯨꯒ ꯅꯨꯄꯥꯗꯨꯁꯨ ꯃꯥꯒꯤ ꯈꯪꯅꯖꯕꯤ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯒ ꯃꯈꯣꯏꯅꯤ ꯍꯥꯟꯅ ꯀꯣꯔꯠ ꯃꯦꯔꯦꯖ ꯇꯧꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯇꯣꯛꯅꯈ꯭ꯔꯦ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯗꯥꯔꯣꯖꯤ ꯑꯩꯅ ꯑꯦꯛꯁꯀꯔꯁꯟ ꯆꯠꯄꯗꯨꯗ ꯀꯥꯁꯃꯤꯔꯒꯤ ꯁꯣꯅꯥꯃꯥꯔꯛꯇꯒꯤ ꯅꯪꯒꯤ ꯐꯨꯔꯤꯠ ꯑꯃ ꯂꯩꯔꯛꯈꯤ ꯐꯨꯔꯤꯠꯇꯣ ꯉꯁꯤ ꯐꯥꯎꯕ ꯎꯄꯨꯗ ꯆꯦꯠꯅ ꯊꯝꯂꯤ ꯅꯪꯉꯣꯟꯗ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯅ ꯊꯤꯈꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯈꯤꯗꯕꯅꯤ ꯐꯖꯔꯦ ꯑꯩꯁꯨ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯅꯨꯡꯁꯤꯗꯅꯦ ꯅꯈꯣꯏꯗ ꯂꯥꯛꯀꯦ ꯈꯜꯂꯝꯕꯅꯤ ꯑꯩꯒꯤ ꯏꯄꯨꯗꯤ ꯈꯔ ꯀꯜꯂꯤꯕ꯭ꯔꯥ ꯃꯥꯁꯨ ꯎꯅꯔꯝꯒꯦꯁꯨ ꯈꯜꯂꯤ ꯀꯜꯂꯤ ꯃꯉꯣꯟꯗ ꯅꯈꯣꯏ ꯏꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯍꯪꯕꯅꯤ ꯑꯗꯨꯕꯨ ꯄꯤꯔꯝꯗꯦ ꯍꯥꯏ ꯐꯔꯦ ꯐꯖꯔꯦ ꯑꯃꯝ ꯑꯉꯥꯟ ꯈꯥꯏꯅ ꯁꯦꯝꯕꯤꯔꯤꯕ ꯏꯁꯣꯔ ꯃꯥꯅ ꯁꯦꯝꯕꯤꯕ ꯇꯥꯏꯕꯪ ꯃꯥꯂꯦꯝꯅꯤ ꯏꯁꯣꯔ ꯃꯥꯅ ꯑꯩꯈꯣꯏꯅꯤꯕꯨ ꯑꯃꯨꯛ ꯊꯦꯡꯅꯧ ꯇꯝꯗꯨꯅ ꯉꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯦꯡꯅꯔꯔꯦ ꯍꯧꯖꯤꯛ ꯊꯦꯡꯅꯕꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯎꯕꯗ ꯏꯁꯥꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯈꯣꯡꯗꯒꯤ ꯀꯣꯛ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯅꯪꯗꯤ ꯐꯥꯎꯗꯕ꯭ꯔꯥ ꯐꯥꯎꯏ ꯍꯥꯏꯐꯝ ꯈꯪꯗꯦ ꯃꯇꯝ ꯀꯌꯥꯗꯒꯤ ꯊꯃꯣꯏ ꯅꯨꯡꯁꯤꯗ ꯆꯥꯛꯂꯝꯕ ꯃꯩꯔꯤ ꯑꯃ ꯃꯨꯠꯈꯤꯕꯗꯧꯅ ꯇꯧꯏ ꯏꯀꯣꯛ ꯊꯛꯇꯒꯤ ꯂꯨꯝꯂꯕ ꯄꯣꯠꯂꯨꯝ ꯑꯃꯁꯨ ꯊꯥꯡꯊꯈꯤꯕꯒꯨꯝ ꯇꯧꯏ ꯗꯥꯔꯣꯖꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯁꯤꯟꯈꯤꯕ ꯊꯧꯔꯥꯡꯗꯣ ꯑꯩ ꯀꯔꯤꯁꯨ ꯈꯟꯖꯤꯟꯈꯤꯗꯦ ꯐꯖꯔꯦ ꯃꯔꯝꯗꯤ ꯑꯩꯅꯁꯨ ꯌꯥꯔꯣꯏꯗꯧꯕꯅꯤꯅ ꯑꯩꯒꯤ ꯏꯐꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯈꯤꯕꯗꯤ ꯃꯇꯝ ꯂꯩꯕ ꯈꯨꯗꯤꯡꯃꯛꯇ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯈꯟꯗꯨꯅ ꯂꯥꯛꯈꯤꯕꯗꯤ ꯅꯪꯒꯤ ꯋꯥꯈꯜꯇꯅꯦ ꯗꯥꯔꯣꯖꯤ ꯐꯖꯔꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯃꯣꯏꯗꯗꯤ ꯃꯃꯤ ꯑꯃꯠꯇ ꯐꯥꯎꯕ ꯇꯥꯗꯕꯁꯤꯗ ꯃꯁꯤꯒꯤꯗꯃꯛꯇꯅꯦ ꯑꯩ ꯏꯁꯥꯅ ꯏꯁꯥ ꯏꯊꯟꯇ ꯋꯥꯔꯧꯖꯔꯤꯕ ꯗꯥꯔꯣꯖꯤ ꯅꯪ ꯊꯃꯣꯏ ꯌꯥꯝꯅ ꯀꯟꯃꯜꯂꯤ ꯐꯖꯔꯦ ꯑꯩꯅ ꯋꯥꯁꯛ ꯆꯦꯠꯄ ꯑꯃ ꯑꯣꯏꯔꯨꯕꯗꯨꯅ ꯉꯁꯤꯗꯤ ꯅꯪꯒꯤꯗꯃꯛ ꯆꯥꯎꯅ ꯂꯦꯞꯄ ꯉꯝꯒꯗꯧꯔꯤꯕꯁꯤꯅꯤ ꯑꯩ ꯍꯧꯖꯤꯛꯇꯤꯅꯦ ꯅꯪꯒꯤꯗꯃꯛ ꯂꯦꯡꯗꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯉꯝꯂꯒꯅꯤ ꯐꯖꯔꯦ ꯗꯥꯔꯣꯖꯤ ꯇꯣꯛꯂꯨꯁꯦ ꯍꯧꯈꯤꯕꯗꯨꯅ ꯑꯔꯤꯕ ꯂꯃꯥꯏꯒꯤ ꯄꯨꯟꯁꯤꯅꯤ ꯉꯁꯤꯗꯒꯤꯗꯤꯅꯦ ꯑꯃꯨꯛ ꯑꯩꯈꯣꯏꯅꯤꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤꯒꯤ ꯕꯥꯏꯑꯣꯒ꯭ꯔꯥꯐꯤ ꯑꯃ ꯍꯧꯒꯗꯧꯔꯤꯕꯅꯤꯅꯦ ꯐꯖꯔꯦ ꯀꯞꯂꯔꯣꯏ ꯅꯨꯡꯉꯥꯏꯇꯕꯁꯨ ꯈꯜꯂꯔꯣꯏ ꯍꯧꯈꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯂꯥꯛꯇꯕ ꯑꯣꯏꯁꯅꯨꯀꯣ ꯗꯥꯔꯣꯖꯤ ꯅꯪ ꯑꯩꯕꯨ ꯑꯃꯨꯛ ꯋꯥꯍꯜꯂꯅꯨꯀꯣ ꯋꯥꯍꯜꯂꯔꯣꯏ ꯗꯥꯔꯣꯖꯤ ꯅꯪꯒꯤꯗꯃꯛꯅꯤ ꯈꯟꯗꯨꯅ 이쿠치나 타자리바 이쿠이 수망기 감라다 호보 군도 레랑도 강루레 호 낭나 이싱 사이비드라바 아도 붕어시디 까이도라 이쿠치나 낭기 악삼다 혹나바 타자바 군도 레랑도
yening hulle kundo do Madumakni Phajarei Maduna ꯑꯩꯈꯣꯏꯒꯤ ꯂꯦꯡꯗ꯭ꯔꯕ ꯄꯥꯟꯗꯝꯅꯤ Hojik tavikre Radio Lila Yening Hullaba Kundo Lila asida saktam langliba sing Rojit ki khonjelda Khumukcham Brojen Gojendro ki khonjelda Elangbam Saratchandra Eigya Gourashyam ki khonjelda Longjam Ibochouba Ebellei ki khonjelda Shamjetshabam Ibemnungshi Phajarei Thounaojam Menika Rebika ki khonjelda Kshetrimayum Anandini Lila asi Roop Ketan theater Thongjao ki artist singna sanabiba Radio Lila ne Lila iba Thangjam Chaoba Lila sibu takpi tambiriba Elangbam Saratchandra Lila puthokpa Sanjit Saikhom Lila asi Diamond Radio na puthokchaba Radio Lila ne